Mathai thaina mamangaida miyoi layoi tauba hanubi ama lairami. Hairiba hanubisi leibak amagi asongba umang amada naitom oina yum masa amada lairami. Mahaksi taibang miyamgidamak yaifanaba tauba miyambu fatraba hingsaba amadi lai fataba kayadagi ngakthokpiba hanubi amani. Sahi kharagi mamangda yamna sathiraba mijau hingsaba amana hanubisigi mapangal oiriba taibang sembiba mapu mahakna pibiba khudol anikhak hingsabaduna huranduna pukhirammi. Hairiba mapu mahaki khudol anidu hek huran khibadagi hanubidugi mapangalsu yamna sontharaklammi. Maramasina mahakna fatraba hingsaba hingsabisingi makutagi taibang miyoiba kayabu kanba ngamlaklamde. Matamdi asum asum hokhibana hanubidu leibak miyamna khangnakhidre. Mahaki mayum adusu asukpo umang amagi manungda hanjinna leiba oibana mahaktu hingli haiba phawba miyamna khangnakhidre. Nongmadi hanubiduna matomta asumna khanjarami. Aina hojik tawgadabasibu karino. Karigumba aina hingsabadugi makhutagi aigi mamal yamlaba posak anido lauthok hawdaba tarapadi leibaksigi mipum khudingmak fatraba hingsabasingi makhutta soidanamak takragani. Aigi ipangal asinadi aduk yamna sawkhraba sathikhraba hingsabadugi makhuttagi aigi posak anidu huduna porakpa haibase masimadi ngamgadaba mande. Adudi ai leibak miyam asidagi makhoigi apikpa masanupa kaya phaduna hingsabaduga sathengnaba ngamgadaba nupa masa amatangdi thidoklagi. Karigumba laibak phaduna adugumba mapu mahakna thaujanbiba angang nupa masadu thengnaba thoklabadi mahakna aigi posak anise soidanamak hingsabadugi makhuttagi purakpa ngamni. Asumna khaladuna hanubiduna hairiba numitudagi hauraga leibaktuda leiriba imung kaya marumdagi pikliba angang nupa masa kaya marum phaduna changyeng tauba hauraklammi. Mahakna adumna tawrakpa asidadi leibak miyamgi wakhaldana hanubisi angang sabi hingsabini haina khanaba haurakhi. Sahi yamna yamlaba hanubi ama oibana mahaki masak matau adumaksu miyamna hek ubada akiba phaurammi. Aduga sakti leibi mahai haibi hanubi ama oibana miyamna mahakpu yamna kinarammi. Hanubi aduna angang phanaba hotnabada mahaki tonganba mahai amakhak sijinarammi. Mahakna yamna phajaraba angang singna hek ubamaktada yamna pamlagadaba sagol gari masa ama saraga mahaki mahai sijinaraga thadoklammi. Hairiba sagol gari si hek thengnaruba angang nupa masa aduna madubu ubamaktada yamna pamba phaunanaba hanubiduna mahai tawkhrabani. Hairiba sagol gari si angang nupa masa singaduna phanaba hotnarabasu sagol gari duna matomta asum asum selaktuna angang singdubu hanubidugi manak tamna purakadawribani. Mataw asum tawna hanubiduna leibak aduda leiba angang nupa masa kaya marum phaduna changyeng tawrabada makhoi kanamatana hanubidugi changyengdu mai pakpa ngamlamde. Mahaki changyengdu pangthokpa matamda angang kharamadi thawai mangkhirammi. Mataw asida hanubidu wakhal yamna nungairamde. Karisu khangjadriba angang singdugi thawai mangkhibada amadi leibak praja miyamgi punsi kanba ngamlaroidra haina khalubada mahak pothafam khanglamde. Nongma ahingi matamni hanubidu mataw kamdawna hingsabadugi makhuttagi mahaki pangal oiriba posak anidu launabo honasige haina atopa pambai amamok yengba hauraklammi. Tanja asimaktada ikhang khanghaudana mahaki yumdugi akoibada yamna akanba nungsit silakhi. Mataw aduda hanubidudi matomta khanjarammi. Hi kari matawno ngasiki mataw sibo sitliba nungsisigi maong mataw asiga hairurabadi khoyum lai saphonglakpagi sahum khara phangbagum tawi. Ha khangdre aina tawkriba thabak asibu asoiba aranba thabak haibadubu oirigadra madugidamak aihakbu saibi setheng pinanaba haina laklibara khangdre. Mahakna asumna hek haibaga magi yumdugi akoibada kanagumba miyoi kharana chatpagum akangba una wanada netpagi makhol pedek pedek lauba makhol tarakhi. Handakti hanubidu tuminna phamduna leitre yamna thuna thong hangduklammi. Suklaba amamba marak atuda thoraklammi. Hek thorakpagadi yamna sauraba sana masugi lairen ama mamit irang langduna hanubidugi mamangda leplare. Masidagi hanubiduna
ꯂꯥꯏꯔꯦꯟꯗꯨꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯃꯄꯨ ꯅꯍꯥꯛꯀꯤ ꯈꯨꯗꯣꯜꯗꯨꯕꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯈꯟꯗꯨꯅ ꯑꯩꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯕꯤꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯃꯣꯝ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯂꯛꯈꯤ꯫ ꯍꯥ ꯏꯃꯣꯝ, ngasi ꯑꯩꯍꯥꯛꯅ ꯈꯣꯡꯗꯣꯏꯔꯛꯄꯒꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤꯗꯃꯛ ꯅꯠꯇꯦꯗꯣ꯫ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯏꯄꯥꯁꯨ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯥꯄꯥꯡꯒꯜ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯅꯤꯗꯨꯕꯨ ꯍꯤꯡꯁꯥꯕꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯗꯨꯗꯤ ngasiꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯇꯪꯗꯤ ꯂꯩ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯅ ꯅꯪꯒꯤ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯅꯨꯕꯤꯗꯨ ꯌꯥꯝꯅ ꯉꯛꯅ ꯈꯨꯝꯂꯛꯈꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯂꯩꯐꯝ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯣ꯫ ꯃꯗꯨꯕꯨ ꯅꯪꯉꯣꯟꯗ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯃꯛꯀꯤ ꯍꯦꯛ ꯆꯤꯗꯥꯏꯗ ꯁꯥꯗꯥꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ, ꯆꯍꯤ ꯅꯧꯖꯔꯤꯕ, ꯑꯉꯥꯡ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕ ꯆꯥꯏꯕ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨ ꯅꯍꯥꯛꯅ ꯁꯦꯝꯖꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤꯗꯨꯒꯤ ꯃꯍꯩꯅ ꯃꯍꯥꯛꯄꯨ ꯐꯥꯎ, ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯡꯌꯦꯡꯗꯨ ꯄꯥꯡꯊꯣꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟꯗꯨ ꯃꯈꯥ ꯄꯥꯡꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯍꯅꯨꯕꯤꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯂꯥꯏꯔꯦꯟꯗꯨꯅ ꯇꯥꯛꯂꯝꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯏꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥ ꯇꯣꯝꯕꯁꯤ ꯁꯥ ꯇꯥꯟꯕ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯅ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯄꯤꯛꯂꯤꯕ ꯆꯥꯏꯕꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯗꯥꯟꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯤꯛꯂꯤ, ꯍꯌꯦꯡꯋꯥꯏ ꯃꯍꯥꯛꯅ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟ, ꯄꯥꯡꯒꯜ ꯆꯥꯎꯔꯕ ꯀꯥꯟꯗ ꯃꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯎꯃꯪꯗ ꯆꯠꯂꯨ ꯍꯥꯏꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯤꯕ ꯎꯃꯪꯗꯨꯗꯤ ꯍꯅꯨꯕꯤꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪꯗꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯎꯃꯪ ꯑꯃꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯥꯏꯕ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯎꯅ ꯁꯥꯕ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯏꯁꯣꯔꯃꯍꯥꯛꯀꯤ ꯅꯣꯡꯗꯝ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯤ ꯄꯣꯡ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯕꯤꯗꯨꯒꯤ ꯐꯖꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯃꯆꯥꯗꯨ ꯆꯥꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯆꯥꯏꯕꯒꯤ ꯊꯃꯣꯏꯗ ꯑꯄꯥꯝꯕ ꯐꯥꯎꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯕ ꯎꯅ ꯁꯥꯕ ꯊꯥꯡ ꯃꯆꯥꯗꯨ ꯂꯪꯊꯣꯛꯈ꯭ꯔꯦ, ꯁꯒꯣꯜ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯒꯣꯜ ꯒꯥꯔꯤꯗꯨꯗꯤ ꯎꯃꯪꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯊꯧꯈꯤ꯫ ꯆꯥꯏꯕ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯅ ꯅꯤꯡꯈꯤꯕ ꯑꯗꯨꯃꯛ ꯐꯪꯗ꯭ꯔꯕꯗꯤ ꯇꯣꯛꯇꯕ ꯑꯉꯥꯡꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗꯨꯕꯨ ꯐꯥꯅꯕ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤꯗꯨꯗꯤ ꯊꯨꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯈꯤꯗꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯏꯕꯅ ꯂꯦꯞꯇꯅ ꯇꯥꯟꯅꯔꯛꯄꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯨꯕꯗꯒꯤ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ, ꯃꯍꯥꯛꯄꯨ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯆꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯟ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯍꯅꯨꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯏꯁꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯅꯕꯦꯟ ꯑꯩꯅ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯥꯏꯕꯕꯨ ꯀꯧꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯃꯉꯣꯟꯗ ꯁꯤꯟꯅꯒꯗꯧꯔꯤꯕ ꯊꯧꯒꯥꯏ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯥꯏꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯕꯦꯟ, ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯕꯦꯟꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯉꯣꯟꯗ ꯏꯕꯦꯟꯅ ꯇꯣꯞ ꯇꯣꯞꯄ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯇꯧꯒꯅꯤ ꯍꯥꯏꯕꯤꯈꯤ꯫ ꯑꯗꯨꯅ ꯆꯥꯡꯌꯦꯡꯗꯣ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯇꯧꯕ ꯍꯧꯔꯒꯗ꯭ꯔꯥ? ꯅꯨꯄꯥ ꯃꯆꯥ, ꯃꯥꯅꯤ, ꯆꯥꯡꯌꯦꯡꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯍꯧꯔꯒꯗꯕꯅꯤ꯫ ꯌꯦꯡꯉꯨ, ꯇꯧꯒꯗꯧꯔꯤꯕ ꯆꯥꯡꯌꯦꯡꯁꯦ ꯑꯇꯩ ꯑꯃ ꯅꯠꯇꯦ꯫ ngasi ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯍꯥꯛꯅ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇꯅ ꯑꯩꯒꯤ ꯃꯥꯡꯒꯣꯜꯁꯤꯒꯤ ꯃꯁꯤ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯌꯥꯝꯁꯤꯡꯅ ꯅꯍꯥꯛꯀꯤ ꯅꯇꯧ ꯑꯗꯨꯗ ꯄꯦꯟꯖꯕ ꯊꯣꯛꯂꯕꯗꯤ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯕ ꯄꯥꯟꯕ ꯀꯌꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯪꯒꯣꯜ ꯑꯃꯗꯤ ꯃꯍꯩ ꯀꯌꯥ ꯑꯃ
ꯄꯤꯕꯤꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯌꯥꯝꯁꯤꯡꯗꯨꯅ ꯅꯪꯉꯣꯟꯗ ꯕꯣꯔꯁꯤꯡꯗꯨ ꯄꯤꯕꯤꯔꯕ ꯀꯥꯟꯗꯨꯗ ꯅꯍꯥꯛꯅ ꯆꯥꯡꯌꯦꯡꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯒꯗꯧꯔꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯕꯦꯟ ꯐꯔꯦ ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯖꯔꯔꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇꯃꯛ ꯆꯥꯡꯌꯦꯡꯁꯤ ꯍꯧꯖꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯏꯕ ꯍꯅꯨꯕꯤꯗꯨꯒꯤ ꯃꯥꯡꯒꯣꯜ ꯃꯁꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯛꯄꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯏꯕꯅ ꯍꯤꯞꯂꯤꯕ ꯃꯥꯡꯒꯣꯜꯗꯨꯒꯤ ꯃꯁꯤ ꯑꯗꯨꯗ ꯎꯃꯪꯗ ꯂꯩꯕ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯂꯝꯃꯤ ꯆꯥꯏꯕꯒ ꯂꯣꯏꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯅꯨꯕꯤꯗꯨꯅ ꯎꯔꯛꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯆꯥꯏꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯆꯥꯡꯌꯦꯡꯁꯤ ꯁꯣꯏꯗꯅꯃꯛ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯍꯅꯨꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯥꯏꯕꯅ ꯆꯔꯥ ꯍꯦꯜꯂꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯃꯄꯨꯡ ꯐꯥꯔꯦ ꯆꯥꯏꯕꯗꯤ ꯃꯃꯥꯡꯗ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯈꯤꯕ ꯑꯇꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯔꯝꯗꯦ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯅꯨꯃꯤꯠ 10ꯅꯤ ꯆꯔꯥ ꯍꯦꯟꯕ ꯉꯝꯗꯗꯨꯅ ꯁꯤꯈꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯥꯏꯕꯗꯤ ꯁꯤꯈꯤꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯁꯥ ꯀꯟꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤꯗꯨꯅ ꯌꯥꯝꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯃꯔꯨꯝ ꯁꯦꯝꯗꯨꯅ ꯆꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯃꯆꯥ ꯁꯦꯁꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯃꯇꯝꯗꯣ ꯂꯣꯏꯔꯦ ꯅꯕꯦꯟ ꯑꯩꯍꯥꯛꯅ ꯂꯥꯡꯂꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯦ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣ ꯆꯥꯏꯕꯗꯤ ꯀꯨꯏꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯛꯄ ꯑꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯁꯦꯝꯂꯛꯄ ꯆꯥꯛ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯗꯨ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯍꯅꯨꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯄꯨ ꯂꯥꯌꯥꯝꯁꯤꯡꯒ ꯊꯦꯡꯅꯔꯕ꯭ꯔꯣ ꯍꯣꯏ ꯏꯕꯦꯟ ꯊꯦꯡꯅꯖꯔꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕ ꯁꯥ ꯎꯆꯦꯛ ꯃꯌꯥꯝꯗꯣ ꯂꯥꯌꯥꯝꯁꯤꯡꯗꯨꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯂꯥꯛꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯕꯗ ꯅꯠꯇꯅ ꯃꯍꯩ ꯈꯔ ꯑꯃꯁꯨ ꯍꯩꯍꯟꯕꯤꯔꯝꯃꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯅꯨꯕꯤꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯍꯅꯨꯕꯤꯗꯨꯒꯤ ꯄꯣꯠ ꯍꯨꯔꯥꯟꯈꯤꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯍꯟꯅꯅꯕ ꯁꯦꯝ ꯁꯥꯍꯟꯈ꯭ꯔꯦ ꯃꯊꯪꯃꯨꯛꯀꯤ ꯑꯌꯨꯛ ꯌꯧꯔꯕꯗ ꯍꯅꯨꯕꯤꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯐꯥꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯃꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯃꯆꯥ ꯃꯁꯤꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯃꯆꯥꯁꯦ ꯑꯔꯥꯏꯕ ꯑꯆꯝꯕ ꯁꯒꯣꯜ ꯒꯥꯔꯤ ꯅꯠꯇꯦ ꯃꯁꯦ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯃꯒꯨꯟꯗꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯅꯪꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯁꯤ ꯅꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯄꯨꯈꯣ ꯍꯌꯦꯡ ꯅꯪꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯐꯝꯗꯨ ꯌꯧꯔꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯏꯊꯛ ꯏꯄꯣꯝ ꯑꯃꯗꯤ ꯏꯔꯩ ꯀꯠꯂꯕ ꯇꯨꯔꯦꯜ ꯑꯃ ꯂꯥꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯤꯡꯒꯤ ꯏꯆꯦꯜꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕꯅꯤ ꯅꯍꯥꯛꯇꯤ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯇꯨꯔꯦꯜꯗꯨꯕꯨ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯂꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯅꯈꯣꯡꯅ ꯅꯦꯠꯇꯨꯅ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯒꯗꯕꯅꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯄꯤꯗꯧꯔꯤꯕꯅꯤ ꯆꯥꯏꯕꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯏꯕꯦꯟ ꯍꯤꯡꯆꯥꯕ ꯃꯤꯖꯥꯎꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯏꯕꯦꯟꯒꯤ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕ ꯄꯣꯁꯛ ꯑꯅꯤꯗꯨꯕꯨ ꯀꯝꯗꯧꯅ ꯑꯩꯅ ꯈꯪꯕ ꯉꯝꯗꯧꯔꯤꯕꯅꯣ ꯅꯨꯄꯥ ꯃꯆꯥ ꯌꯦꯡꯉꯣꯏ ꯅꯪꯅ ꯍꯌꯦꯡ ꯃꯤꯖꯥꯎ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯜ ꯑꯗꯨꯃꯛꯀꯤ ꯅꯥꯛ ꯒꯦꯠꯇ ꯈꯥꯎ ꯑꯅꯤꯈꯛ ꯌꯥꯜꯂꯝꯒꯅꯤ ꯈꯥꯎ ꯑꯃꯗꯅ ꯌꯥꯝꯂꯕ ꯁꯅꯥ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕꯅꯤ ꯁꯅꯥ ꯃꯌꯥꯝꯗꯨ ꯑꯆꯝꯕ ꯁꯅꯥ ꯑꯃꯠꯇ ꯅꯠꯇꯦ ꯁꯅꯥ ꯃꯇꯨꯝ ꯑꯃꯅ ꯌꯥꯝꯂꯕ ꯁꯅꯥ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯍꯟꯕ ꯌꯥꯔꯤꯕꯅꯤ ꯃꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥ ꯃꯔꯨꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯈꯥꯎ ꯑꯃꯗꯨꯗꯅ ꯁꯅꯥ ꯉꯥꯛꯇꯅ ꯁꯥꯕ ꯊꯣꯡ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯊꯣꯡꯁꯤꯁꯨ ꯑꯆꯝꯕ ꯊꯣꯡ ꯅꯠꯇꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯥꯡꯗꯣꯔꯛꯎ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯥꯡꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯇꯦꯟꯁꯤꯜꯂꯣ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯍꯦꯛꯇꯃꯛ ꯇꯦꯟꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯊꯣꯡꯁꯤ ꯊꯥꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯋꯔꯒ ꯐꯥꯎꯕ ꯀꯥꯕ ꯌꯥꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯅꯨꯕꯤꯗꯨꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯆꯥꯏꯕꯕꯨ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯊꯥꯔꯛꯂꯝꯃꯤ ꯆꯥꯏꯕ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤ ꯄꯣꯡ ꯇꯥꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯂꯕꯒꯗꯤ ꯂꯩꯕꯥꯛꯇꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝꯗꯨ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯝꯃꯤ
Mahak turel asawbaduna lairiba mafamdu koithi thiba hauraklammi. Ngaihakki matungda turel asawbadu mahakna thengnaramme. Tureldu asukki matik irai yamna kanna seli. Kallaba ithak ipomdu ubada pikliba saibagi thamoida akiba phauraklammi. Turel adumakki hek wangmadana sauraba hingsabadugi mayum lairammi. Matamasida mahak hanubiduna pirakkiba sagol garido khangning ningsinglaklammi. Yamna thuna mahaki khaududagi sagol gari masadu lokthoklammi. Tureldugi torbanda thamlammi. Aduga mahakna sagol gari masaduki mathakta makhong aniduna netlaga leptuna lay. Tureldugi akanba seldu ubada saiba angang masaga oibane masada akiba phauraklammi. Mahak ngaihakti Turelduna seliba akanba sel aduda yengduna lay. Khanba yaba khallaba matungda mahakna matomta amuk haijaramme. Karino aina asuk amna pangdaba mi ama orakliba sibu. Aihaksi layam singi bor fanglaba misak amani haibasi isana kauthuk saruredana. Ai thawna leitaba yade. Ibena sinarakhiba thabaksi pangthoktaba sukya yade. Asi khanduna sagol gariduda mahakpu turel sigi wangmada pubiro haina haijaramme. Khanghaude mitnu kupada sagol gari aduna ising isel kanikhraba turel duda hi amagum tauthakiduna turel lanthok piraklammi. Masidagi mahakna sagol gari masadu mahaki khaw manungduda amuk hapsinkhre. Aduga mamangda uriba sauraba hingsabadugi yumdu tamna lumduna sanglaklammi. Mahakna asum sanglakpa matamda hanubiduna hairakkhibagi matawgum hingsabadugi yumgi thongjil adumaktada khaw anikhak yanduna leiba uraklammi. Adubu mahak lausing leiba angangni. Khaw masa anidubu hektamak huranduna senkhige haina khalamde. Wakhal munna khalaba matungda hingsabadugi imungda tuminna sanglaklammi. Mahakna asum sanglakpa matamda hingsabadu makhoigi sakhumda sa ayaiba khara saraga leirammi. Hingsaba adugi nupi hingsabiduna mapuroibagi seba taurammi. Masidagi saibana matomta tapna sonjaramme. Khanganidana hingsaba hingsabi natai nanaw nakhoi ani ngasidi aigi ikutta nathwai manglagadabani. Nakhoina sumna sanga hatuna hingeti haidraga karigi miyoiba akhoibo mangnanaba silakliba. Asumna haiduna mahak mamit chetna usilaga mangonda layam singaduna takpirakpa mahai ama sijinaraduna masadu pisak piksilli usi masa amuktang pikchillamme. Masidagi mahakna yamna thawna phana hingsaba hingsabidugi manakta changsillaga hairamme. Hai mijaw hingsaba nahaknara ahal oirabi hanubi amagi potchai khara hurale haribasi. Hingsaba hingsabi matai manaw aniduna tariba khonjelsi kadomdagino haina koirei leiduna yenglammi. Matawaduda saibana amuk hairamme. Kadaidano ne nakhoi natai nanawna yenglibadubo sesei makada yengthara une hei. Asumna hairakpaduda makhoi animak makada yenglamme. Aduga saibagi pisak piklaba maong matawdu ubada hingsabaduna amuk yamna kanna noktuna hairaklamme. Pikru pikpa nangna oireko nasaidagi wa sauna nganglibasidi. Hai apikpa nangbo mafam asida kari tawba laklibano. Aduga karigino nahakna hanubidugi potchei mangkhraga aikoida hanglibasibo. Hai haibige tajo apikpa hanubidugi pot anidu aina huranbani. Natte nangbo kanano ne. Matamasida saibana yamna thawna phana khumlaklamme. Hingsaba aihaksi hanubidugi posak anidu nangondagi amuk lauge haiduna laklibani. Kadaino posak anido nasana yana pirakya haibra natragana aina oina adum lau haibra. Mahaki wangang aduda handakti hingsabadu sauraklammi. Iya pisak pikpa piktu nang nasu saw sanglaba hingsaba ingonda haujaba sai. Hai nang ngasidi hingsaba ihaki itik khanganba taredana. Asumna haiduna hingsabaduna saibabu tap launa phaki saibasu masana thokjanaba karisu tawramde. Tasengna mahakna tawribasi hingsabaduna mahakbu atamnana phahangi haiduna tawribani. Masidagi hingsabaduna makutta pairiba saibabu magi nupida piduna hairamme.
Hai, nupi, masigi apikpa picture fazana phutlamu. Ai thangnaba khunsida leiba aigi marup hingsabadu da pau amukta pirukhige. Horen masigi picture samphut saminage. Masi yamna munna phutlamgadabani. Khawgadaba malini he. Asumna haiduna hingsabadu satkre. Hingsabidusu mapuroibana hairambagi matung inna saibabu safu amagi manungda hapsinkre aduga ising thanna haplaga mai thagatpa hauraklamme. Matamasida safu manungda yauriba saibana mahakpu bor bibiramba layam aduda khurumjaradona karigumba horen ising asina brong launa saruklabasu mahaki masadadi kari amata tahunbiganu haina nijaramme. Masida natana mahakna ising sigi mahutta Thau oina olanbiyu haina haijarami. Mahakna nijaribadu layam singna taraduna matau adumak ohelaklamme. Isingna thau onduna brong launa sauruklaba phawbada saibadi karisu asoi angam yaudana safu manungduda tuminna phamduna lei. Ngaihaki matungdadi hingsabiduna phutliba saibabu mulamlagani haina khanduna safudu thangthage hek tawbagadi safu manungda leiriba saibana Masagi hanagi pibamduda khangsaw sawthorakpadagi laibakna saba safudu phok launa kaikre. Asumna kairakpa aduda safu aduda yauramba thau asabaduna hingsabidugi masa sinba thungna songkhibadagi hingsabidu yamna kanna lauramlaga khudak aduda mathwai mangkhiramme. Masidagi saiba yamna thuna senthoraklamme. Hingsabadugi thongjinda yaliba hanubidugi khaw anidu lautharamme. Aduga hingsabadugi yumdu tumna mai thadoklamlaga mahak yamna thuna tureldu mahaki sagol gari duki matengna lanthoraklamme. Masidagi mahakna turel wangmada leptuna hingsabaduna halakpa ngairaga leiramme. Milkup kharagi matungdadi hingsabadu halaklamme. Mahakna yorakpa matamdadi oiramliba phibamdu ubada hingsabadudi sawbana mai haukhre. Adubu mahak isial kalaba turel adubudi lanthokpa ngamloidabana ngaihak wakhal munna khalli aduga mata tawraga hairaklamme. Mahakna turel wangmada leiriba saibada asumna hairakhi. He athauba nahakpu aihakna hana sakhangludre. Madugidamak aihakpu amukta ngakpiyu. Haujikti aihaki yum kai amati nupisu amata leitrabanina haujik aihak kanaga kadaida hingminarugani. Aduna athauba aihakpu nahaki nanai oina nangi tung inaduna pubiyu. Hingsabasina tawriba matat pumnamak saibana khanglamme. Aduna mahakna ngasidi hingsabasi mathwai laurage ningduna hairaklamme. Oh, phare. Adudi aihak hanubisigi mitrangi thongse turel asida thabiraklage. Aduga nahak turel se lanthoraklo. Asumna haiduna khaw manungduda yauriba mitrangi thongdu lauthoraklamme. Tureldugi torbanda thamlamme. Aduga mahakna thong aduda sauthoklo haina yathang pirakpa matamda thongdu sauthokiduna turel wangmadu chathok chasin yanaba lambi ama onkhre. Hingsaba adusu thongdu ubaduda harauna thong lanthoknaba hotnaramme. Hairiba tanja asimakti saibana yamna khaurangna ngaiduna leiribane. Hingsabaduna sauraba tureldugi mayai yorakpa matamda saibana thongdu piksil halamme. Asum tawbadagidi hingsabadu turel aduda tasinkre. Isial kalava isingduda iraknaramme. Ngaihak iraknarapa matung hingsabadu adumak sikre. Mataw asumna haujikti saibana hingsabadubu halamlaga hanubidugi manakta halaklamme. Hanubiduna saibabu ubamaktada haraubagi pankhai laikhidre. Aduga mahakna saibabu mama mapa anigi manakta thinbiraduna mahaki mitrangi sanamatum khara pibiramme. Haujikti saibagi imungdu mitrangi sanamatum lairabanina karisu awat apa laitana yamna nunga yaifana pankhiramme. Warisi nungai biragadi like tawbiramu comment tawbiramu amadi channel asida nauna sangbirakko oiragadi subscribe tawbiramu.